Hello, ma'am. Ma'am, welcome back. Ma'am bu khurumzari. Ado ma'am, aido test tawbada am uning bane bako. Ado 16-hour fasting so amuk haurabani na dum sugar di jab hangrani bako. Ado ai strips to lactri loi thokre ba. Ado ai na chain bane hena khara honge bako. Pharmacy de lei di tange ba adu do. Adum ai dum khangde dum chain bako pa khara hainei bako. Pot ahong ba thi ba idera. Sum huzgan do pesa thok tamne na aduga strips do Amazon da su phange ba chap mana ba ado dum ai di dum Amazon de chele bako ado swai de le dum MRP oi ba dum Amazon de chela di dum 10-20% gum di dum tai bako adugi chain ki bane yorak tre duna ne ma'am he yorak ba dum sugar fasting test tawra ulake ko ma'am aduga ise pp tawra ulake de in blog ta di dum hajan hai gra ga ne ai su utta lai re bako ado pp da dum khangde kauk thu e bako dum saksa lor ga dum haima ha ga ai di PP di kaya bo thausaru-dre haidi fasting di hana normal la di dum PP di dum phani aduga fasting wangi bani na PP do dum compulsory wangamni haibagi wakhal da dum tawkhidabane baina ado la akanda di dum soidana taroke aduga ma'am adum yengbiyo makata baina dum Torbot juice ka semaga dum thakto e 16-hour fasting sida ado ma'am ka shuwa de da dum 16-hour fasting da khoina 8 hours ta bai matam do da ma'am cha bani na thakpani na wa de ba adagi khoina cha jingai marak tu da su ising nung ma'am thakpani ne se pek thalle bako ado ni ma'am cha sits thakpa ju faidana ado ma'am kaino yam bayam da 16 hours ko si madi soi dana dum kaino se fasting ka intermittent fasting je itaw haninge bako weight loss ki jo yam ka hen mangam dra so ado 16 hours dum lai ni mi pung khuding mang na dum ngam ni na khalle ba aduduna samna ga nungdang do pung nipan natraga tariet natraga sumaina dum isana mapan bu oirasu ko adum khaidok piyo ba duga ngasi na tariet hayeng na nipan tawdo tawdabida adoi tari sada hay numit nini humni tawbudi sada hayna biam lak bane ba ma nipan ta gi dore ai cha horage ka ya khallaga ko ba cha thoga nipan se nang na baga leidana ko sisina nungai bani ma'am aduna adum intermittent fasting tawmina se ma'am weight loss thuna tawna ba diabetes su thuna normal lak na ba duga ina su haibado pre-diabetic tauba aduga kaigana di dum hande weight loss lairaba mina di kaishu tawbiru no dum healthy diet to faza dum charaga tawbiu ko ma'am heart che kairabane nusidak se ubada aina thatmandana chungba ngamdre haba aje hujik se Torbot juice semge na Torbot khairamme aje digestion problem je kitang layebako nang isa je yade ba dudugi nungsidak se kitang hapadi he ke tawbane ba pamu bana loy yam hitat la roge chini yare da leijadre Torbot juice semge bako ma'am ina Torbot che phajana makak khara pik na ka e duga nungsidak se khara heubudune huje ado yam chawna kak te sam pa na ka o aduga ma'am chakhau gumba sokpa mi do aduda su yam phai bako aduga koigi diabetes na ba aduda loi thak yare sidi normal mi na su weight loss tawning ba mi na su dum ko marak ta dum sijina be ba natraga su chakhau sokpa adai chakhau sa ba khot pa yam tawgan ba mi do adugumba mi du de dum tha ma kai ma lep ta bi da thakto piro dum punsi ju pathak ta bi thakpa na ta bi da duga magi adum problem de sha da nungai tab do pharakan da dum tok thok piyo bako ado aishu dum marak tha e aishu nungti di thakte kaino da ai gi di amu ate to ba mayam thakpani na aduga mayam da sum uning bai shu hairak pane bako do ai gi di kaino gumba su mi di sidami shi hapaga thakpa su yawbani ado sidami shi do phadi yam phai bako ado sugar leiba mi na di sidami shi hapi ro nu sumani cham na hapo aduga ising adum khara yan ba su leibani ising khitang yan ba dum ka shu kai de do ai gi oina di yala roi sidagi tholakpa mahi du dang yam ba yam da ba khara do sum kap macha ma kai ma sum thak tuini ko do de ai sim ta grind tok thogi tak palore ma'am mon launa tak pani ko ra toina kaina ado sidai pa iba koli pe ma'am je phasana khetharaga sida phasana chumdoine bai gi se smaina kitang chaw ba chaloni na di nungai bani ai gi chaloni se cinnamon tawbai ni ko churi se hain taw sum tawdoine do ai chumba loira oina ulage ma'am ai do si gai tho ebo ko do si se camera ma ge ai cup sam chaw bani si yare bako mahi do ngata ne ising yaw da bido aduga ma'am si sinane si pa iba de sida pa iba singse adum ising glass am lawraga ne kaino tawbiyo bako tengjallaga adum sijina ba yari bako
ꯐꯖꯅ ꯑꯗꯨꯝ ꯍꯥꯞꯄꯤꯔꯒ ꯍꯥꯏꯅ ꯍꯩꯖꯟꯕꯤꯔꯣ ꯑꯗꯨꯒ ꯁꯤꯗꯣ ꯑꯗꯨꯝ ꯇꯦꯡꯒꯥꯏꯔꯒ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯆꯨꯝꯊꯣꯛꯑ ꯊꯛꯄ ꯌꯥꯔꯤꯕꯀꯣ ꯑꯗꯣ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯗ ꯋꯥꯠꯂꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯄꯥꯝꯃꯨꯏꯗꯅ ꯆꯨꯝꯊꯣꯛꯑꯒ ꯑꯗꯨꯝ ꯊꯛꯑꯣꯕ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯁꯦ ꯇꯣꯔꯕꯣꯠ ꯈꯔ ꯑꯗꯨꯝ ꯆꯥꯎꯕꯗꯣ ꯑꯗꯨꯗꯨꯒꯤ ꯁꯤꯒꯤ ꯆꯥꯡꯁꯤꯅꯤ ꯑꯗ ꯁꯤꯁꯤꯗꯩ ꯁꯤ ꯃꯀꯛ ꯑꯃ ꯂꯦꯝꯃꯦꯕꯀꯣ ꯆꯥꯡꯗꯣ ꯎꯅꯤꯡꯕꯅꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯥꯒꯤ ꯑꯩꯅ ꯃꯍꯤ ꯆꯨꯝꯊꯣꯛꯈ꯭ꯔꯒ ꯂꯦꯝꯍꯧꯕꯗꯨꯅꯤ ꯑꯗꯣ ꯁꯤꯁꯦ ꯑꯗꯨꯝ ꯍꯩꯅꯕ ꯌꯥꯎꯔꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯒ ꯇꯣꯔꯕꯣꯠ ꯃꯀꯛꯇꯣ ꯁꯨꯝꯕ ꯃꯆꯥ ꯑꯃꯅꯤ ꯇꯧꯔꯒ ꯌꯥꯝ ꯂꯩꯇ꯭ꯔꯁꯨꯀꯣ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯒ ꯇꯧꯔꯒ ꯑꯗꯨꯝ ꯇꯛꯈꯥꯏꯔ ꯃꯄꯪ ꯌꯥꯎꯅ ꯊꯛꯆꯟꯕ ꯍꯩꯅꯔꯗꯤ ꯑꯗꯨꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯐꯩ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯟꯇꯔꯃꯤꯇꯦꯟ ꯐꯥꯁꯇꯤꯡꯁꯨ ꯇꯧꯕ ꯑꯗꯨꯒ ꯁꯤꯗꯣ ꯌꯥꯎꯔ ꯊꯛꯄꯗꯣ ꯌꯨ ꯌꯨ ꯂꯥꯎꯋꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯗꯨꯝ ꯃꯍꯤ ꯆꯨꯝꯃ ꯊꯛꯄꯩ ꯋꯥꯔꯤꯅꯤꯗ ꯃꯌꯥꯝ ꯁꯤꯅꯤ ꯃꯌꯥꯝ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯉꯁꯤꯗꯤ ꯁꯤ ꯑꯣꯏꯅ ꯇꯧꯔꯦ ꯁꯤ ꯁꯤꯅꯃꯟ ꯋꯥꯏꯠ ꯇꯤ ꯑꯜꯃꯟꯁ ꯑꯇꯤꯡꯕ ꯈꯔ ꯑꯗꯨꯒ ꯌꯦꯔꯨꯝ ꯑꯅꯤ ꯐꯖꯅ ꯍꯧꯔꯦ ꯀꯔꯠ ꯆꯥꯕ ꯇꯜꯂꯦ ꯉꯁꯤꯗꯤ ꯁꯟꯗꯦꯒ ꯑꯣꯏꯔꯦ ꯑꯍꯥꯎ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯑꯗꯣ ꯈꯪꯗꯦ ꯁꯤ ꯑꯣꯏꯅ ꯆꯥꯔꯦ ꯍꯣꯔꯦꯟ ꯌꯦꯡꯉꯒꯦ ꯀꯩ ꯆꯥꯒꯦꯗꯣ ꯍꯥꯎꯅꯤ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯅ ꯁꯥꯝꯕꯁꯦ ꯉꯁꯤꯗꯤ ꯃꯅꯨꯡꯒꯤꯁꯨ ꯂꯧꯊꯣꯛꯇ꯭ꯔꯦ ꯑꯗꯨꯒ ꯈꯥꯖꯤꯡ ꯑꯀꯪꯕ ꯑꯣꯏꯅ ꯌꯥꯝꯗꯕꯤꯗ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯣꯏꯅ ꯉꯧꯔꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯃꯊꯛꯀꯤ ꯃꯀꯨꯗꯨꯁꯨ ꯈꯦꯠꯇ꯭ꯔꯦꯕꯀꯣ ꯌꯥꯝ ꯅꯧꯕꯗꯨꯒꯤ ꯑꯗꯣ ꯃꯊꯪꯒꯨꯝꯕꯗ ꯇ꯭ꯔꯥꯏ ꯇꯧꯔꯒꯦ ꯑꯇꯩ ꯏꯔꯣꯟꯕꯒꯨꯝꯕ ꯆꯥꯕꯗꯣ ꯑꯗꯩ ꯁꯤꯡꯖꯨꯒꯤ ꯇꯥꯏꯞꯇ ꯆꯥꯏ ꯍꯥꯏꯕꯗꯣ ꯍꯥꯎꯅꯤ ꯁꯤꯁꯨ ꯌꯥꯝꯅ ꯍꯦꯜꯂꯣ ꯑꯩꯒꯤꯁꯦ ꯌꯦꯡꯉꯨꯀꯣ ꯃꯌꯥꯝ ꯆꯥꯛꯁꯦ ꯈꯤꯇꯪ ꯁꯟꯗꯣꯛꯑꯦ ꯃꯇꯨꯝꯗꯣ ꯁꯥꯝꯕ ꯀꯥꯡꯉꯧ ꯉꯁꯥꯏ ꯉꯧꯕꯗꯨꯅꯦ ꯂꯟꯁꯇꯁꯨ ꯆꯥꯏ ꯑꯗꯨꯒ ꯏꯊꯟꯇ ꯆꯥꯕ ꯃꯣꯏꯗꯤ ꯆꯥꯕꯤꯌꯣ ꯌꯥꯗꯦꯕ ꯑꯗꯨꯝ ꯂꯦꯝꯃꯦ ꯑꯗꯣ ꯑꯩꯅ ꯗꯤꯅꯔꯗ ꯄꯥꯝꯃꯨꯏꯅ ꯆꯥꯊꯣꯛꯑꯅꯤ ꯑꯗꯨꯒ ꯁꯤꯗꯅ ꯇꯤꯟ ꯐꯤꯁ ꯊꯣꯡꯕꯅꯦ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤ ꯑꯗꯨꯒ ꯆꯝꯐꯨꯠꯁꯤꯒ ꯉꯁꯤꯒꯤꯀꯣ ꯑꯩꯁꯦ ꯁꯤ ꯈꯤꯇꯪ ꯆꯥꯛꯁꯦ ꯁꯤꯗꯩꯁꯦ ꯑꯩ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯉꯁꯤꯁꯦ ꯅꯣꯡ ꯇꯥꯕꯁꯤꯗꯀꯣ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩ ꯁꯤ ꯈꯛꯁꯦ ꯁꯨꯝ ꯆꯥꯔꯒꯦ ꯑꯗꯣ ꯁꯤꯅ ꯌꯥꯝ ꯍꯥꯎꯗꯣꯏꯁꯦ ꯐꯖꯅ ꯇꯣꯠꯇꯣꯏꯅꯦꯕ ꯈꯤꯇꯪꯁꯤꯗꯀꯣ ꯀꯞꯄꯨ ꯀꯞꯅꯤꯡꯉꯦ ꯆꯥꯛꯁꯦ ꯎꯕꯗ ꯅꯨꯡꯉꯥꯏꯕꯤꯗꯕꯁꯨ ꯌꯥꯎꯔꯕꯅꯦ ꯍꯥꯏꯕ ꯍꯥꯎꯋꯦ ꯁꯤꯒꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯅꯠꯇ꯭ꯔꯥ ꯑꯩ ꯆꯥꯊꯣꯛꯈꯤꯒꯦ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤ ꯇꯨꯝꯃꯝꯗꯥꯏꯁꯦ ꯁꯤꯁꯦ ꯑꯅꯧꯕ ꯗ꯭ꯔꯤꯡꯁ ꯑꯃ ꯁꯦꯝꯒꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯑꯩꯒꯤꯁꯦ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯂꯧꯔꯦ ꯀꯞ ꯑꯆꯧꯕꯗꯣ ꯑꯗꯨꯝ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯇꯧꯗꯣꯏꯁꯤꯅ ꯍꯣꯞꯅꯦꯕꯀꯣ ꯁꯣꯐꯇꯣ ꯍꯣꯞꯁꯨ ꯍꯥꯏꯅꯩꯗꯅ ꯑꯗꯨꯗꯨꯅꯦꯕ ꯑꯗꯣ ꯁꯤꯁꯦ ꯏꯁꯤꯡꯁꯦ ꯈꯤꯇꯪ ꯁꯥꯔꯛꯑꯀꯥꯟꯗ ꯑꯣꯏꯅ ꯍꯥꯞꯇꯣꯏꯅꯤ ꯁꯤꯒꯤꯗꯤ ꯏꯪꯉꯤꯀꯥꯟꯗ ꯍꯥꯞꯆꯜꯂꯣꯏꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯆꯥꯃꯁ ꯑꯃ ꯍꯥꯞꯄꯒ ꯐꯨꯠꯇꯣꯏꯅꯤ ꯃꯌꯥꯝ ꯁꯧꯔꯤ ꯁꯧꯔꯥ ꯇꯧꯔꯛꯑꯦ ꯁꯤꯒꯨꯝꯕ ꯀꯥꯟꯗ ꯁꯤ ꯆꯥꯃꯁ ꯑꯃ ꯍꯥꯞꯄꯒꯦ ꯌꯥꯝ ꯅꯠꯇꯦꯗ ꯃꯌꯥꯝ ꯑꯗꯨꯒ ꯍꯣꯞꯀꯨꯝꯕ ꯁꯤꯗꯤ ꯍꯥꯏꯅ ꯃꯤꯊꯤ ꯖꯤꯔꯥꯁꯤꯅ ꯑꯃꯨꯛ ꯃꯅꯝ ꯍꯩꯅꯗꯕ ꯃꯤꯁꯨ ꯌꯥꯝ ꯂꯩꯀꯣ ꯑꯗꯣ ꯍꯣꯞꯁꯤꯗꯤ ꯑꯗꯨꯝ ꯑꯅꯝꯕꯅ ꯍꯩꯅꯅꯕꯅꯦ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯊꯥꯎ ꯅꯨꯡ ꯃꯌꯥꯝ ꯆꯥꯔꯨꯔꯒꯁꯨ ꯑꯣꯀꯦꯗꯒꯁꯨ ꯑꯗꯨꯝ ꯊꯝꯃꯝꯗ꯭ꯔꯅꯦ ꯍꯣꯞꯁꯦ ꯇꯨꯝꯅꯕꯅꯤ ꯈꯣꯠꯅꯕꯅꯦꯅ ꯃꯌꯥꯝ ꯇꯨꯝꯅꯕꯒꯤꯁꯨ ꯂꯩꯔꯦ ꯍꯣꯞꯀꯤ ꯀꯥꯟꯅꯕꯁꯦ ꯑꯗꯨꯗꯨꯒ ꯃꯥꯁꯦ ꯀꯩꯅꯣꯗꯁꯨ ꯀꯣꯟꯁꯇꯤꯄꯦꯁꯟ ꯂꯩꯕ ꯈꯣꯡ ꯍꯥꯝ ꯌꯥꯗꯕꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯒꯤ ꯁꯨꯒꯔ ꯍꯟꯊꯔꯛꯄ ꯑꯗꯒꯤ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯋꯥꯡꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯄꯤꯝꯄꯜꯁ ꯃꯥꯏ ꯈꯨꯏꯖꯜꯂꯛꯄ ꯁ꯭ꯀꯤꯟꯗꯁꯨ ꯌꯥꯝ ꯀꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯑꯩꯁꯨ ꯃꯥꯏꯗ ꯑꯆꯧ ꯑꯆꯧꯕ ꯑꯦꯛꯅꯤ ꯇꯧꯋꯤꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯍꯣꯔꯃꯣꯅꯦꯜ ꯏꯝꯕꯦꯂꯦꯟꯁ ꯑꯣꯏꯕ ꯈꯣꯠꯄ PCOD PCOS ꯅꯥꯕ ꯃꯤ ꯑꯗꯨꯝꯕ ꯀꯩꯀꯥꯗ ꯂꯣꯏ ꯐꯩ ꯍꯥꯏꯌꯦ ꯁꯤꯁꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯁꯦ ꯀꯣꯟꯁꯇꯤꯄꯦꯁꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯂꯩ ꯑꯗꯨꯒ ꯁꯔꯨꯒꯨꯝꯕ ꯁꯣꯟꯕ ꯂꯩꯗꯥꯏꯅꯦ ꯑꯗꯨꯒꯨꯝꯕꯁꯨ ꯁꯔꯨ ꯕꯣꯟꯁꯇꯁꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤ ꯍꯥꯏ ꯃꯥꯁꯦ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯂꯣꯏ ꯌꯥꯎꯔꯦ ꯑꯩꯁꯦ ꯁꯔꯨ ꯁꯔꯥꯡꯁꯨ ꯌꯥꯝ ꯁꯣꯜꯂꯦ ꯑꯗꯒꯤ ꯗꯥꯏꯕꯦꯇꯤꯁꯁꯨ ꯁꯨꯝ ꯅꯥꯔꯦ ꯑꯗꯨꯒ ꯀꯣꯟꯁꯇꯤꯄꯦꯁꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯝ ꯗꯥꯏꯖꯦꯁꯟ ꯈꯔ ꯋꯥꯠꯂꯦ ꯍꯥꯏꯇꯥꯔꯦ ꯏꯁꯥꯁꯦ ꯗꯥꯏꯖꯦꯁ ꯇꯧꯕ ꯉꯝꯗꯕ ꯈꯣꯠꯇꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯂꯩ ꯑꯗꯨꯗꯨꯅ ꯑꯩꯅ ꯉꯁꯤꯗꯒꯤꯗꯤ ꯀꯩꯅꯣꯁꯦ ꯑꯃꯨꯛ 30 days ꯑꯩꯁꯦ ꯂꯦꯞꯇꯅ ꯍꯣꯞꯁꯦ ꯁꯤꯖꯤꯟꯅꯒꯦ ꯇꯧꯕꯅꯦꯕꯀோ ꯑꯗꯣ ꯃꯌꯥꯝ ꯌꯥꯝ ꯀꯨꯏꯅ ꯁꯧꯍꯟꯕꯩ ꯃꯊꯧ ꯇꯥꯗꯦ ꯌꯥꯔꯦ ꯁꯤ ꯏꯪꯍꯜꯂꯒ ꯑꯗꯨꯝ ꯇꯨꯝꯃꯝꯗꯥꯏꯗ ꯑꯗꯨꯝ ꯀꯩꯅꯣ ꯁꯤꯞ ꯇꯧꯔ ꯑꯗꯨꯝ ꯊꯛꯄꯤ ꯌꯥꯔꯦꯀꯣ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯔꯤꯀꯥꯟꯗꯒꯤ
ꯑꯗꯨꯅꯤ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯃꯌꯥꯝ ꯁꯤ ꯊꯛꯄꯒꯤ ꯅꯤꯌꯣꯝꯁꯦ ꯍꯌꯦꯡ ꯀꯩꯅꯣ ꯇꯧꯔꯒ ꯑꯌꯨꯛꯇ ꯊꯛꯑꯁꯨ ꯌꯥꯏꯑꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯤꯊꯤ ꯖꯤꯔꯥ ꯊꯛꯄꯗꯣ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯁꯤ ꯁꯨꯝ ꯁꯤꯖꯤꯟꯅꯔꯁꯨ ꯌꯥꯏ ꯁꯤ ꯋꯦꯠ ꯂꯣꯁꯇꯁꯨ ꯌꯥꯝ ꯐꯩꯀꯣ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯕꯤꯌꯣꯕ ꯑꯗꯨꯝ ꯑꯌꯨꯛꯇ ꯇꯤꯡꯉꯝꯃꯦꯗꯅ ꯑꯩꯈꯣꯏꯅ ꯃꯤꯊꯤ ꯇꯤꯡꯕ ꯖꯤꯔꯥ ꯇꯤꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯤꯡꯉꯝꯃꯒ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯁꯧꯍꯜꯂꯒ ꯑꯗꯨꯝ ꯑꯌꯨꯛꯇ ꯄꯨꯛ ꯍꯥꯡꯉꯤꯀꯥꯟꯗ ꯊꯛꯄꯁꯨ ꯀꯥꯟꯅꯕꯅꯤ ꯑꯗ ꯑꯩꯅ ꯇꯨꯝꯃꯝꯗꯥꯏꯗ ꯑꯣꯏꯅ ꯊꯛꯑꯒꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒꯗꯤ ꯑꯩꯗꯣ ꯃꯤꯊꯤ ꯋꯥꯇꯔ ꯊꯛꯄꯅꯤꯅ ꯑꯩꯅ ꯁꯨꯝ ꯎꯠꯂꯛꯄꯅꯤ ꯃꯌꯥꯝꯁꯨ ꯁꯤꯖꯤꯟꯅꯔꯒ ꯊꯥ ꯑꯃ ꯀꯩꯃ ꯁꯤꯖꯤꯟꯅꯕꯤꯔꯣ ꯑꯗꯨꯒ ꯍꯛꯆꯥꯡꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯝ ꯐꯔꯛꯀꯅꯤ ꯑꯗꯨꯝ ꯈꯪꯉꯛꯀꯅꯤ ꯑꯗꯣ ꯅꯣꯡꯃ ꯁꯤꯖꯤꯟꯅꯔꯒ ꯅꯣꯡꯃ ꯁꯤꯖꯤꯟꯅꯗꯕꯗꯣ ꯇꯧꯕꯤꯒꯅꯨ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯐꯔꯀꯥꯟꯗ ꯑꯗꯨꯝ ꯊꯥꯗꯣꯛꯄꯤꯈꯣꯀꯣ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯊꯛꯇ꯭ꯔꯒꯁꯨ ꯑꯗꯨꯅ ꯊꯥ ꯑꯃꯃꯨꯛ ꯑꯅꯤꯃꯨꯛ ꯁꯨꯃꯥꯏꯅ ꯂꯦꯞꯇꯅ ꯁꯤꯖꯤꯟꯅꯔꯒ ꯏꯁꯥꯗ ꯂꯩꯕ ꯑꯅꯥꯕꯗꯣ ꯀꯣꯛꯄꯤꯌꯨ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯑꯅꯧꯕ ꯑꯃ ꯑꯃꯨꯛ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ